all somtanda leiramba khunja singi punsi yumlei keirei yamna chammi matam gi oiba haksel gi poktak matam chana pihaudrabadi leina lai chat kayana khudong thiba nambasu yai pangthoka dawriba lemna layeng bagi thoram masigi damakta village authority na khungang asida natana manak nakpada leiba khungang kayadasu haksel gi khudong chabasi lohongnaba paujili Mafamsida Dr. Kangbu amana free health camp kidamak sem sahuraga mapigi Kangbu amadi Foilen da chakki Foilen all somtandagi kilometer 13 rom ching lambi da chakkadabani masigidamak all somtanda leiramba Burma da thonaba motorcycle amana mapigi Kangbu bu Foilen tamna pubiki lambi asi matamamada new somtan hawa MSRTC gi bus chelambani adubo hojikti Yangshin bidabadagi jungle ole. Titungi nungsiraba akhoi people sing adi praja sal sing seminem adigi marumpang oja sing atong ni bisi. Titung si maruina akhoi new samta lain khangai phom du dagina zero rom dai di tenukol da haigel pu di kilometer kun ga manga gum lapa new samta dagi di adu all samta dagi na kilometer manga gum salaga lebani phom si yum mari manga gum ba tang ta ba phom adugum phom si akhoi na haifet yeng da sum khangaba आईडी हौजी अखोइना समाज की कनो सिंगसिना तोंगान तोंगान बा फुनसिंग फंगिबा दुम बा खुदों चाबा मयाम सिंगसे अमत फंगजबा हेडमेन ना मसी मतंग नोंगाइ तो मयाम सुगाइन हाबिगे मारौचे मसी जितुंसी हाना की खुनसी बेमरा कुंछा गुम लेरमनी आदो 60 2004 जुलाई के ला इरांग आदिदा हौजी चिन चाखिबदगी ngasi फावदा आयाम हासलाबी आदो Laliba 2006 asimrong di kulasi puncha ko ba semna ba si ekhui ei samak chairman aduka leriba sin thongni ekhui na mayam no si silli laliba chahi daji jumra puncha ni phul leina ba si ekhui mayam semi dani aduka thona luina na je dong si ji ana ba si merere yam aba ba akar a ngasi phawba hithalung thakse kanang phawti 방게 아두가 왜냐나 로우 싱우 마땅도수 구동자들의 자톡세 싱수 자들의 아두가 가나 아마타나 마시 그 영비들의 에퀴신 마니푸르 기미라 나도 인디아 기미라 버마 기미라 징미라 밥다들의 마디 야르베디 마시 마니푸르 고아메나 에퀴 시다 야르모케 토제 엔토나 스쿨 아두가 henthone ki facility phangba yawa aduga pithak ki chatta rinmak si pina piana ekina ngasila liba ki social worker singda hanana khanjari adigi awar phum cheng cha essential commodities ma'am hawai changwai gum seja masidi krai degi adi Burma side degi phongbibra nataga swai degi phongbibra ekisi Burma di ayam lawji misi ekide di laiti ada Burma da chapukan da adi bokan ni khwading ne isi ada bokan chapukan da moina freely movement adi makoin anytime chapre abu khudong chabdi pibibra chali pi tumpi Burma da di adu mara amada khambale mara amada changba ya aduga amana aina makhata na mo hangjaning sina roi boina schooling gi matang haitare ngang sing mani mising tamba chape school chapagi matang de kramaina sigi di school si khra khudong chabsi le trabaina masi leiti suble leiti chiki dumsi moyoda school ka hali angang gi aside kina jangal lambi si chali si moyone si aside changaga kilometer masi ki tara ko machanga angang si mukhui si thami government school ba government private school da tha dam kui angang si si tha dropa paisa uni pide tha chahida tin manga tin tara na pi adu ngakum si di madu phawb pi banga moi to oja si ware mama pa sa yam awa bi प्रकृति की फजरबा दृश्य से लोकी सिंगमदी इसिंग चाबी सिंग कना खंबिदना चटनरिबा लंबीदा अयेपा पिरपदा कनान हराउरिबन मफम असि फोइलेन खुंगंगनी कुकी सिंगना खुंदारिबा खुंगंग असिगी मियामगा मपीगी कांगबुगा सखंग माइखंगनदुना अवाना पुकमेन पाउमेनरी सेलोल अमदी मसिगी अकोइबेदा खुंदारिबा खुंगंग सिंगी मफम सिदा मिफम अमा पांगथोकनबा मांगजोंगना सिल्लांग नमले
village yumda pangthokliba mifam asi maru oibadi ngasi manipurda oyakliba community manipurda punna kundaminariba jati mayam asi amaga nungsinadabagi communication gap pau phaunadabagi leinariba mayam oyakliba phibam asida asi mapi councilna asigumba area asida leiriba kunjasinda punna haminaduna aikoi manipur haiba landam asida punna lipa asida punna kundaminariba isi inau khudimbat asi matam tinagi oina nungsi tanana lemin nagadagi haibagi wafamda hanani nabagidama thanjabani प्रकृति की फजरब दृश्य से लोकी सिंगमदी इसिंग चाबी सिंगना कना खंबीदना चटनरिब लंबीदा अयेप पिरपदा कना हराउरिबन मफम असि फोइलेन खुंगंगनी कुकी सिंगना खुंदारिब खुंगंग असिगी मियामगा मपीगी कांबुगा सखंग माइखंगनदुना अवाना पुकमेन पाउमेनरी सेलोल अमदी मसिगी अकोइबदा खुंदारिब खुंगंग सिंगी मफम सिदा मिफम मा पांथोकनबा मांगजोंना सिल्लांग नमले village yumda pangthokliba mifam asi maru oibadi ngasi manipurda oyakliba community manipurda punna kundaminariba jati mayam asi amaga nungsinadabagi communication gap pau phaunadabagi leinariba mayam oyakliba phibam asida asi mapi councilna asigumba area asida leiriba kunjasinda punna haminaduna aikoi manipur haiba landam asida punna lipa asida punna kundaminariba isi inau khudimbat asi matam tinagi oina nungsi tanana lemin nagadagi haibagi wafamda hanani nabagidama thanjabani Siga loinana ekhi khungidama hajage haibadi ekhi kunsi kumsi si lau su matamsu regulate aduga ekhi awat pa kutimak si yam lere adu kumsi si ekhi lau su hi hanji pande kre kesleke adu yarabadi mabi council na office yawundam ekhi sing thana ba chinjaraga Siang si amugi singbiu asongi yes khang hamraj ke khang ke nakhuni yorga si shar ki damag da warklo amma ni singbi bi haina man kanna hairi adina magi hote en hajebuni na tadi tu Kucing si, kucing si, jing tamu mata ni hai basi, lakari ada nak kucu, kucing, ya kan bahin na